Manipur top channel ki maikei ki maru bi ipaw sing myam na thamjagi ahan mada school fagaran si mission gi makada ahan bi goina oja sing hapre ts percent kumar lengon apekhat pa school fagaran si mission gi makada lebi school sing gi ahan ma fees ki award po oja sing hapre ani suba fees ki oina mention gadabo khara wali han education minister thanauzam percent kumar na phongdokre MLATS location ngasi assembly mifam gi wang pakum matam da oja singi transfer amadi posting policy lei habisi chumbra chumlabadi policy sigi rule and regulation atu thambiyo school fagaran si mission gi makhada lei school singi award oja mengkhatri habisi chumbra mission sigi makhada leiba khundrakum kendra gi KG high school amasum sagolmang higher secondary school gi wali oja sing karama matam tharakani loinana midday meal worker singi kusumai hengalagani habisi chumbra sumlabadi karama matamdagi hengat kadagi han education minister gi pungning singki wang singasigi pakom piradun education minister ts percent kumar na phongdokiba oja singi transfer and posting policy lei habisi sumi masi annexer oina thamde school fagaran si mission gi makara khundrakom kendraga KC high school amasung sagolmang higher secondary school gi wali oja sing athubu matam gi manungda tharak lagani midday meal workers singi kusuman hengalagani haiba wapamasi aran mani hain education minister na house ta thamki makasa tharak poina to papamna central force amadi state force na Meetei miyam da mating fudok liba sigum sin Kuki narco terrorist sing da fudok lamlabadi numit mangani gi manungda irang luisin ba yarambani kokomi Central Force amadi State Force ni Meetei miyam da mating fudok liba sigum sin Kuki narco terrorist sing da fudok lamlabadi namit mangani gi manung irang luisin ma yaram mani haina coordinating committee on Manipur integrity kokomi na thadorak pa chirol amana phongtoraki chirol asin hai hauzik thok libi irang asina mara moiraga more de gi lanje narak tu na hauzi akam part ki relief camp da leiribi inmate singna makoi gi mayum da hanjin ma yanaba lenga na thabak oina pakhat piu haiba demand tawduna miyam gi oba democratic oiba khongsat ama satpada security force singna minungsi yauduna nongmai tear gas smoke bomb yauna misam miyam na kapsinduna aso apan kya nanghan khibetana tana media gi reporter amada tamthina i taba makai fugiba thawong taraina lawde kanem tawi masida sienari ba security personnel singi mathakta lengana matik sabe action athubu matamda lokhalu relief camp da lanjenarak leiriba singasi awaba pulum kaya ama okthakta nanduna leiringai ser asida makoi gi awaba du kharadam oiraba suko hanbinaba mapi mapa oiriba lenga asigi lusingba singda democratic oiba mongda wakatchaba lakpada security force singna tathi to oina tawba haibasi democracy satlipu leibak amagi aseng pulisat nati tampaki misa miyam democratic oiba mawong na wakat kaya puduna miyam gi oiba khongsat ama satpada security force na araiba thauna phudok tuna miyam gi warepu nongmai tear gas smoke bomb sijina duna namthana bu hona baduga sin Kuki narco terrorist kangbu singna Meetei miyam gi khul kiya yum kiya mai tha duna misa miyam kiya hatuna terrorism gi thabuk sathrakpu matamdana central force amadi state force na karisu tawduna tumina kumai gumna yengduna leibigi thawong asi asiengba miyamgi lenga amagi lisanati tampaki misa miyamgi damak central force amadi state force na mating fudoktuna force amagi sapsab mathawadu Meetei miyam landarak libasin Kuki narco terrorist ngi mathakta sapsana khutanduna mathau pangthoklamba thoklabadi numit mangani gi manungda Manipur thoklibi irang loisinba yaramani matungda lenga asigi security force na misa miyam na democratic oiba mongda wakat kya puduna satong khongjangda tathi tawoina amuhana tawbigano security force ngi matungdasu asum chatharaklabadi kokomi amadi lebak miyam tumina laithokloi heba pau mayam thamjari atopa pawmuna pubu thangmo ngamloidaba senkhai tawbigano mairoi sangda ayat apan pibigano mairoi sang sing free educational zone ohenbiu khulakta tawba laita lairagi mairoi sang hinghanbiu oja sing amadi mairoi sing aki ekang pibigano haiba tuan slogan sing mari lenaba singda taksiladuna Jam Public School Paurabi ki mairoi sing amadi staff sing ngasi silent protest am pangtokre mairoi sang haibasi mairoi sing ani suba yumbi na hinaribani sahi amasubna satharakli lana sin hiram khudingda awaba miuna hali Imphal East District ki manungda leiba Paurabi da hangba Jam Public School gi mairoi amadi oja singna school asi free zone henbiu haiduna protest asi sathakibani protest asi da yawkiba irom inau kauba
parents amana phongdorapagi matungina Zem Public School asi awa ana laita laira kaya yengduna angang singbu mahi tambiriba school ni masida pubu thangba ngamloidaba selgi mating tawbiyu haina ngihak laitana haibiganu haina makhut lonaduna mari lainaba punamakta phongdoki fi thibada tangkhai loba oja singi tolop ningthina piba phawa ngamjaduna lairi amaromna tha taraga manga helabi irang asina wa bihenbadigi manggadoriba khulgi angang sing sem sabagi daita du school asina lauribani haina irom inauna makataki amaromda wahengwam hemanta public relation officer James Public School Paurabina Hai School asina miyamgi awa na taraba sing pukhaw moirang purel goltabi digi mairoi sing semjari irang asina maram moidana awa na taraba isil inaw singi masasu sema yaujari lamdam sigi mafam kyad lan hek hawbadigi ngasi phawu sam ngamjaba khradang oirabasu kachaduna lakli maram aduna kanagumba amatana aki ekang pibiganu amadi mahi masing tambada ing singa tamanbiu ngasigi thoramadura paurabi lamjing nupiruki president nongthombam renu susar yakhi atopa pawamadana miyamgi awaba ko honanaba ruling amadi opposition puna thaudang lominaba sangi boboi kuri mayu pangthoklibe assembly mifam asida miyamna thajaba kya thamlibani haibisi manipurgi legislature singna muna khangbiu lamdam asigi miyamna asengma democracy phangana na bohanaw state asigi miyamgi awaba ko khongi hairabadi ruling amadi opposition puna thaudang lominaba sangi haina Manipur Meetei Pangal Welfare Organization MMWO gi president boboi kuri memna phongthokli MMWO gi president asina thadorakpa chirolamada July 13 ga mathoidigi howduna pangthokliba taraga nithoi suba Manipur Legislative Assembly gi taruk suba session asida lamdam asigi miyamna thajaba kya thamlibani haibisi legislature singna khangbiu lamdam asigi miyamna asengma democracy edu phangana na bohano India si democracy satpa laibak singi manungda ama oiribani democracy da miyamgi mihutna laingakpagi satnabi asi hanadagi howduna lakli miyamgi mihut singna assembly natragana parliament miyamgi kholaw uthoktuna khanabaga loinana warep kya lauri bill kya puthoktu na khana ba loina na logweb kanglon kya semduna leba asi ngaklibani assembly na tragana parliament asi democracy ki laisangni hainaribani mafam asida leba kyeba wafam kya ruling amadi opposition sina puthoktu na kupna nainaduna miyamgi yaifana bu warep kya slauribani tha asigi taraga nithi fawbusa thagadoriba puna sitting mapal laiba assembly mifam asida Manipur Legislative Assembly ki member humfuna makhoi gi kendra gi amadi state asigi wafam kya puthokna gadoribani sathagadoriba mifam asida tha taraga manga pharaklaba Manipur gi irang amadi mayu maikeida hanjinma yadana relief camp sing da leriba miyamna mayonariba awaba sing loinana miyamgi sitmilona piriba saitheng kya si mangda tariba marueb issue singni Paushi lusilakpoina Changlakpa ki mairag editorial member thamjari lengana population commission lingna bhona phamthui Manipur si border state ama oirubadagi Manipur gi lonhariba leibakya haibadi Myanmar Bangladesh amadi Nepal singmadagi Mitop kya ama Manipur sangsinduna sahi kya gi mamangni lesin khre hapasi Manipur lenga amadi miyamna aduma khangnaraba wafam hoire adubo asigumba Mitop singa sigumba sa khangdoknabagi thabak ama Manipur lenga na paikhatnabagi damakta tangai fadana population commission ama lingpam thui adubo hiramasigi matang Manipur lenga na sabsaba thabak ama paikhatana lairiba si aran boigani miyamna population commission lingu Manipur National Register of Citizenship NRC satna halu loinana Mitop miyansa sing khandokadabani haibigi khongjang sangsiliba si asumba khongjangni masi Manipur lenga na mapung phana sokatham thui khongjang asibu mai pakhan gi hairabadi population commission ama lingduna commission asigi makhada paikhatpham thok thabak sapsana paikhatna bokhona gadabani Manipur lenga na population commission lingbagi muhutta cabinet minister haibadi Meetei ama Naga ama Kuki ama minister ahumna saba subcommittee ama semlaga population commission gumna thabak tawgani hairibasi mai pakpa ngamgani haibisi thajade masigi damakta Manipur lengana Manipur Public Service Commission Manipur State Commission for OBC Manipur State Commission for Women Manipur State for Scheduled Tribe Manipur Commission for Protection Child Right Manipur State Minority Commission amadi Manipur State Human Right Commission lingbagumna population commission mapung fana lingadabani population commission lingba tarabadi aina amadi leba asigi issue kya mamutana khangba miyoy ama chairman oiraga
ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯃꯦꯝꯕꯔ ꯑꯃꯃꯝ ꯍꯥꯞꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯀꯃꯤꯁꯟ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯀꯥꯡꯂꯨꯞ 35 ꯔꯣꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯃꯄꯥꯟꯗꯒꯤ ꯀꯔꯝꯕ ꯃꯤꯇꯣꯞ ꯆꯪꯁꯤꯟꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯁꯤꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯁꯣꯛ ꯀꯌꯥꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯈꯤꯕꯅꯣ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗꯒꯤ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯔꯤꯁꯥꯔꯆ ꯋꯥꯔꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯒꯤ ꯃꯇꯝ ꯆꯍꯤ 3 ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯅ ꯆꯍꯤ 3 ꯃꯅꯨꯡꯗ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯟꯗꯣꯛꯄ ꯉꯝꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯃꯄꯨꯡ ꯐꯥꯅ ꯂꯤꯡꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 3 ꯁꯦꯝꯕ ꯁꯕ ꯀꯃꯤꯇꯤ ꯑꯃꯅ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯁꯤꯟ ꯀꯨꯌꯥ ꯌꯧꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯉꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯃꯨꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯑꯃ ꯂꯤꯡꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯣ ꯈꯪꯍꯩꯔꯕ ꯑꯃꯗꯤ ꯑꯇꯩ ꯏꯁꯨ ꯀꯌꯥꯗꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯩꯔꯕꯁꯤꯡꯗꯁꯨ ꯃꯥꯡꯖꯤꯜ ꯊꯥꯗꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯊꯝꯖꯔꯤ